ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯎꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯅꯥꯊꯣꯏ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯂꯩꯀꯥꯏ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯅꯧꯅ ꯌꯨꯝ ꯄꯥꯜꯂꯛꯄ ꯃꯧ ꯑꯅꯤꯈꯛꯁꯨ ꯂꯩꯔꯝꯃꯤ꯫ ꯌꯨꯝꯊꯪꯅꯅ ꯐꯖꯕꯤ ꯉꯥꯡꯗꯅ ꯊꯣꯛꯂꯛꯏ ꯃꯌꯨꯝꯗꯒꯤ꯫ ꯃꯧ ꯑꯅꯧꯕꯤ ꯃꯥꯅ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯀꯗꯥꯏꯗꯅꯣ ꯑꯃꯨꯛ ꯆꯠꯈ꯭ꯔꯤꯕꯁꯤꯕꯣ? ꯊꯪꯅꯕ ꯏꯇꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯂꯥꯏꯖꯗꯤ ꯁꯨꯃꯥꯡ ꯊꯤꯂꯣꯡꯁꯦ ꯋꯥꯏ ꯁꯤꯠ ꯅꯥꯟꯅ ꯇꯩꯕ ꯂꯣꯏꯗꯅ ꯙꯨꯞ ꯊꯥꯎꯃꯩ ꯊꯥꯕꯒ ꯂꯣꯏꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤꯅ ꯑꯩꯅ ꯍꯧꯒꯠꯂꯛꯄꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯪꯉꯤ, ꯃꯥꯁꯨ ꯈꯪꯍꯧꯗ꯭ꯔꯦꯅ ꯍꯦꯛ ꯈꯨꯝꯂꯛꯏꯗꯣ꯫ ꯐꯖꯕꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯅꯁꯨ ꯍꯦꯛ ꯇꯝꯃꯛꯏꯗꯀꯣ, ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯍꯥꯛꯅ꯫ ꯆꯥꯎꯕꯤ ꯃꯥꯁꯨ ꯃꯃꯧ ꯅꯨꯄꯤꯒ ꯀꯩꯊꯦꯜꯗꯒꯤ ꯀꯨꯝꯂꯛꯄꯗ ꯐꯖꯕꯤꯅ ꯉꯥꯡꯗꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯍꯪꯂꯛꯏ, ꯏꯇꯥ ꯐꯖꯕꯤꯌꯥ, ꯀꯔꯤ ꯇꯧꯔꯕꯒꯦ? ꯂꯝꯕꯤꯁꯤꯗ ꯉꯥꯡꯗꯅ ꯆꯠꯂꯤꯁꯤꯕꯣ? ꯐꯖꯕꯤ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨꯗ ꯀꯂꯛꯆꯅ ꯌꯦꯡꯂꯗꯨꯅ, ꯏꯇꯥ ꯆꯥꯎꯕꯤꯌꯥ, ꯀꯔꯤꯁꯨ ꯇꯧꯗꯦꯗ꯫ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯗꯣ ꯑꯩꯅ ꯌꯥꯍꯧꯔꯛꯄꯗ ꯂꯩꯔꯝꯗ꯭ꯔꯦ, ꯑꯗꯨꯒꯤ ꯊꯤꯕ ꯊꯣꯛꯂꯛꯄꯅꯤꯗ ꯏꯇꯥ꯫ ꯍꯩꯃꯥ, ꯁꯅꯥꯇꯣꯝꯕꯤꯗꯤ ꯀꯩꯊꯦꯜꯗ ꯐꯝꯂꯒ ꯋꯥꯔꯤ ꯇꯧꯍꯧꯔꯤꯗ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡ ꯑꯗꯨꯒ ꯏꯇꯥ? ꯑꯩꯅ ꯈꯟꯕꯗꯨꯅꯦꯕ ꯃꯥꯅ ꯇꯧꯔꯝꯃꯤꯁꯦ꯫ ꯏꯇꯥ, ꯑꯩꯅꯦ ꯏꯃꯧꯗꯣ ꯑꯃꯨꯛꯇ ꯀꯧꯁꯤꯜꯂꯨꯈꯤꯒꯦꯀꯣ꯫ ꯍꯣꯏ ꯍꯣꯏ ꯏꯇꯥ꯫ ꯑꯁ ꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗ ꯏꯇꯥ ꯆꯥꯎꯕꯤ ꯃꯅꯤ ꯃꯃꯧ ꯑꯅꯤꯒꯤ ꯃꯃꯥꯡꯁꯤꯗ ꯑꯩꯗꯤ꯫ ꯃꯁꯤꯒꯤ ꯁꯅꯥꯇꯣꯝꯕꯤ ꯍꯥꯏꯕꯤ ꯂꯝꯂꯩ ꯃꯁꯦ ꯃꯁꯤ ꯍꯦꯟꯃꯜꯂꯕꯅꯤꯀꯣ ꯃꯥ꯫ ꯂꯥꯏꯖ ꯇꯞꯅ ꯍꯪꯖꯔꯛꯏ ꯃꯅꯦꯝ ꯆꯥꯎꯕꯤꯗ, ꯏꯃꯥ, ꯏꯟꯗꯣꯟ ꯐꯖꯕꯤꯅ ꯍꯪꯂꯤꯕ ꯃꯧꯗꯨꯔꯣ? ꯉꯁꯥꯏ ꯏꯃꯥꯅ ꯀꯩꯊꯦꯜꯗ ꯀꯧꯔꯝꯕ ꯃꯧ ꯅꯍꯥꯗꯣ? ꯃꯥꯅꯤ ꯃꯥꯅꯤ ꯕꯦꯝꯃ, ꯃꯥꯅꯤ꯫ ꯏꯃꯥ, ꯑꯗꯨꯒꯤ ꯃꯧꯗꯨ ꯅꯠꯇ꯭ꯔꯣ ꯑꯩꯒ ꯅꯣꯡꯃꯇꯗ ꯍꯧꯃꯤꯟꯅꯕꯗꯣ? ꯃꯥꯅꯤ ꯃꯥꯅꯤ, ꯅꯪꯗꯤ ꯅꯊꯟꯇ ꯆꯠꯄ ꯏꯀꯥꯏ ꯍꯩꯅꯗꯦ ꯏꯀꯣꯏ ꯀꯣꯏ ꯍꯥꯏꯗꯅ ꯏꯃꯥꯒ ꯆꯠꯁꯤ ꯍꯥꯏꯗ꯭ꯔꯣ? ꯌꯦꯡꯉꯣ, ꯑꯃꯗꯨꯗꯤ ꯃꯊꯟꯇ ꯀꯩꯊꯦꯜ ꯃꯌꯥꯏꯗꯨꯗ ꯋꯥꯊꯤꯁꯨ ꯍꯧꯔꯤꯗꯣ ꯃꯃꯥꯒꯨꯝꯕꯤ ꯃꯌꯥꯝꯗꯨꯒ꯫ ꯏꯃꯥ, ꯅꯃꯧꯗꯤ ꯍꯩꯅꯖꯗꯦꯗ ꯑꯗꯨꯒꯨꯝꯅ ꯇꯧꯕꯗꯣ꯫ ꯏꯄꯥꯝꯒꯤ ꯏꯃꯥꯅꯁꯨ ꯑꯁꯨꯝꯅ ꯇꯧꯒꯅꯣ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯍꯥꯏꯕꯤ꯫ ꯑꯗꯨꯅ ꯅꯃꯧꯗꯤ ꯊꯕꯛ ꯂꯩꯇꯕꯒꯨꯝ ꯃꯁꯥꯒꯤ ꯃꯊꯧ ꯂꯩꯅ ꯋꯥꯊꯤꯁꯨ ꯃꯌꯥꯝ ꯉꯥꯡꯕꯁꯦ ꯑꯩꯗꯤ ꯍꯩꯅꯖꯗꯦ꯫ ꯍꯩ ꯏꯃꯥꯒꯤ ꯂꯥꯏꯖ, ꯑꯗꯨꯛ ꯆꯨꯝꯕ ꯋꯥꯗꯣ ꯂꯝꯕꯤ ꯂꯝꯈꯥꯡꯗꯒ ꯍꯥꯏꯕ ꯌꯥꯕ ꯖꯥꯠ ꯅꯠꯇꯦꯅꯤ ꯅꯪꯕꯣ꯫ ꯃꯔꯥꯜ ꯂꯩꯕ ꯃꯈꯣꯏꯅ ꯇꯥꯔꯕꯗꯤ ꯃꯈꯣꯏꯗꯣ ꯊꯤꯅ ꯁꯥꯎꯖꯗꯣꯏꯅꯤꯅꯦꯍꯦ꯫ ꯑꯁ ꯑꯩꯗꯤ ꯀꯔꯤ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯔꯒ꯫ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯪꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯊꯥꯅꯤꯜꯅ ꯍꯥꯏꯔꯛꯏ, ꯑꯣꯟꯊꯣꯛꯅ ꯀꯨꯏꯈ꯭ꯔꯦ ꯑꯩꯈꯣꯏ ꯏꯃꯥꯒ ꯃꯃꯧꯒꯅ ꯀꯩꯊꯦꯜ ꯆꯠꯄꯁꯦ꯫ ꯑꯩꯅ ꯀꯩꯊꯦꯜ ꯆꯠꯄ ꯑꯣꯏꯔꯝꯃꯗꯤ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯇꯤ ꯆꯠꯂꯅꯤ꯫ ꯆꯥꯎꯕꯤꯅ ꯍꯥꯏꯔꯛꯏ, ꯍꯥꯏ, ꯅꯪꯅꯗꯤ ꯀꯗꯥꯏꯗꯒꯤ ꯈꯪꯂꯅꯤꯗꯣ? ꯂꯝꯕꯤꯗꯅꯦ ꯏꯇꯥ ꯐꯖꯕꯤꯗꯣ ꯊꯦꯡꯅꯗꯅ ꯉꯥꯏꯍꯥꯛ ꯂꯦꯞꯄꯒ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄꯅꯤꯅꯦ꯫ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯨꯏꯕ ꯃꯇꯝꯒ ꯅꯠꯇꯦꯗ ꯏꯃꯥꯒꯤ ꯊꯥꯅꯤꯜ꯫ ꯏꯃꯥ, ꯄꯪꯀꯨꯏꯕ ꯃꯇꯝ ꯅꯠꯇ꯭ꯔꯕꯁꯨ ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯕꯅ ꯆꯔꯤꯇ ꯇꯧꯔꯤ꯫ ꯍꯦꯔꯥ, ꯀꯔꯤꯅꯣꯗ ꯊꯥꯅꯤꯜ, ꯑꯩꯈꯣꯏꯇꯕꯨ ꯉꯟꯇꯥ ꯍꯧꯒꯠꯄꯒꯤ ꯅꯣꯡ ꯉꯥꯟꯕ ꯀꯨꯏꯔꯕꯒꯤ ꯋꯥꯅꯤ꯫ ꯅꯟꯗꯣꯟ ꯐꯖꯕꯤ ꯍꯣꯏꯒꯤꯗꯤ ꯑꯌꯨꯛ ꯌꯥꯍꯧꯔꯛꯄꯒꯤ ꯊꯕꯛ ꯃꯅꯥ ꯑꯝꯇ ꯇꯧꯍꯧꯗ꯭ꯔꯤ꯫ ꯏꯃꯥ, ꯃꯤꯅ ꯑꯃꯥꯡꯕ ꯆꯥꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯨ ꯆꯥꯗꯣꯏꯔꯣ? ꯍꯦ ꯌꯥꯔꯦ, ꯃꯁꯤꯗꯤ ꯅꯨꯄꯥ ꯅꯠꯇꯕꯒꯨꯝ ꯑꯣꯟꯊꯣꯛꯅ ꯋꯥ ꯌꯥꯝ ꯉꯥꯡꯈ꯭ꯔꯦꯗꯀꯣ꯫ ꯍꯥꯏ, ꯏꯃꯥꯒꯤ ꯂꯥꯏꯖ, ꯂꯥꯎꯍꯩ, ꯏꯅꯦ ꯏꯃꯧꯅꯦ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯨꯔꯁꯦ꯫ ꯏꯃꯥꯅꯦ ꯏꯟꯁꯥꯡ ꯁꯦꯝꯕꯤꯔꯛꯀꯦ, ꯏꯃꯧꯅ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯨ ꯂꯥꯎꯋꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯊꯥꯅꯤꯜ ꯏꯃꯨꯡ ꯆꯪꯈ꯭ꯔꯤꯕ ꯃꯃꯥ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯇꯥꯟꯅꯕ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯑꯩꯅ ꯆꯥꯛꯈꯨꯃꯥꯡꯗ ꯕꯦꯂꯦꯟꯗ꯭ꯔꯤ ꯍꯦꯛꯂꯒ ꯊꯝꯕꯅꯤ, ꯑꯗꯨꯗꯣ ꯃꯣꯔꯣꯛ ꯈꯔ ꯁꯥꯔꯞꯅ ꯃꯦꯠꯄꯤꯌꯨꯀꯣ꯫ ꯍꯩ, ꯃꯗꯨ ꯏꯃꯥ ꯀꯌꯥ ꯍꯩꯅꯗꯦꯀꯣ ꯊꯥꯅꯤꯜ, ꯃꯅꯥꯡ ꯃꯌꯥꯝꯗꯨꯒ ꯄꯨꯛꯁꯦ ꯊꯨꯛ ꯂꯥꯎꯏꯗ ꯏꯃꯥꯗꯤ꯫ ꯏꯃꯥ ꯍꯩꯅꯗ꯭ꯔꯁꯨ ꯍꯩꯅꯕ ꯅꯃꯧ ꯅꯨꯄꯤꯗꯨ ꯇꯥꯛꯄꯤꯔꯒ ꯃꯦꯠꯍꯜꯂꯣꯏꯃ꯫ ꯍꯥꯏ, ꯑꯗꯨꯗꯤ ꯅꯪ ꯑꯩꯅ ꯇꯥꯛꯇ꯭ꯔꯁꯨ ꯏꯃꯧꯅ ꯑꯗꯨꯝ ꯇꯧꯖꯈ꯭ꯔꯅꯤꯅꯦ꯫ ꯉꯥꯡꯅꯤꯡꯃꯜꯂꯕ ꯍꯥꯏꯗꯨꯅꯤ ꯅꯪꯁꯨ ꯏꯃꯥ ꯏꯕꯨꯡꯉꯣ꯫ ꯁꯣꯝꯗ ꯁꯅꯥꯇꯣꯝꯕꯤꯗꯨ ꯀꯣꯏꯊꯤ ꯊꯤꯔꯤ ꯃꯅꯦꯝ ꯐꯖꯕꯤꯅ꯫ ꯁꯅꯥꯇꯣꯝꯕꯤꯗꯤ ꯃꯤ ꯈꯔ ꯄꯨꯟꯗꯨꯅ ꯂꯩꯔꯝꯕ ꯃꯐꯝ ꯆꯪꯗꯨꯅ ꯋꯥꯔꯦꯝ ꯃꯌꯥꯝ ꯑꯃ ꯉꯥꯡꯅꯔꯝꯂꯒ ꯃꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯁꯅꯥꯇꯣꯝꯕꯤ ꯂꯥꯛꯄ ꯎꯕꯗ ꯈꯨꯜꯒꯤ ꯑꯉꯥꯡ ꯑꯃꯅ ꯍꯥꯏꯔꯛꯏ, ꯑꯕꯣꯛꯅ ꯏꯇꯩꯃ ꯅꯪ ꯊꯤꯕ ꯆꯠꯈꯤꯕꯅꯤ ꯍꯧꯖꯤꯛ꯫ ꯁꯅꯥꯇꯣꯝꯕꯤ ꯅꯣꯛꯃꯤ ꯂꯥꯛꯑꯝꯕꯗꯨ ꯈꯪꯁꯨꯛ ꯁꯨꯛꯊꯔꯗꯨꯅ, ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯤꯅꯣꯅꯦꯕꯣ? ꯑꯉꯥꯡꯗꯨꯁꯨ ꯃꯈꯨꯠ ꯃꯁꯥꯗꯨꯅ ꯐꯖꯕꯤꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯣꯝꯗ ꯊꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯁꯣꯝꯗ ꯆꯠꯈꯤꯕꯅꯤ ꯏꯇꯩꯃ, ꯆꯠꯅꯤꯡ ꯆꯠꯁꯅꯨ, ꯌꯥꯝ ꯊꯤꯅꯤꯡꯉꯗꯤ ꯍꯜꯂꯛꯇꯧ ꯂꯩꯔꯁꯤꯗ ꯑꯩꯕꯨ ꯃꯌꯥꯝ ꯃꯥꯡꯗ ꯌꯣꯜꯂꯤꯅꯦꯕ꯫ ꯐꯦꯠ ꯂꯥꯎꯅ ꯆꯠꯈꯤ ꯁꯅꯥꯇꯣꯝꯕꯤ꯫ ꯑꯉꯥꯡꯗꯨ
ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯤ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯅꯣꯛꯂꯒ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ ꯈꯥꯕ ꯃꯈꯣꯏꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯀꯣꯛ ꯃꯔꯨ ꯏꯆꯥꯎ ꯆꯥꯎꯅ ꯐꯝꯂꯗꯨꯅ ꯂꯩꯔꯤ ꯁꯅꯥꯇꯣꯝꯕꯤ ꯃꯗꯨ ꯎꯕꯗ ꯃꯆꯤꯟ ꯄꯩꯊꯣꯛꯇꯨꯅ ꯀꯔꯤꯅꯨꯡꯒꯤ ꯑꯩꯁꯦ ꯌꯨꯝ ꯄꯥꯜꯂꯨꯕꯅꯣ ꯍꯥꯏꯕꯗꯣ ꯍꯦꯛ ꯌꯧꯏꯗ ꯍꯦꯛ ꯁꯩꯇ ꯈꯥꯕ ꯃꯁꯝꯗꯣ ꯈ꯭ꯔꯣ ꯈ꯭ꯔꯣ ꯈꯣꯠꯂꯗꯨꯅ ꯍꯣꯗꯧꯅ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗ ꯅꯨꯄꯤ ꯉꯦꯛ ꯅꯨꯡꯉꯥꯏꯅ ꯐꯝꯕꯁꯦ ꯐꯝꯐꯝ ꯍꯦꯛ ꯈꯪꯗꯦꯗꯀꯣ ꯅꯣꯡꯉꯥꯟꯕꯒ ꯂꯩꯀꯥꯏ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯔꯨꯔꯒ ꯇꯥꯅꯤꯡꯗꯦ ꯅꯀꯣꯟꯅ ꯋꯥꯒꯗꯣ ꯇꯥꯜꯂꯛꯀꯅꯨ ꯇꯥꯅꯤꯡꯉꯣꯏ ꯅꯪꯗꯤ ꯇꯥꯅꯤꯡꯉꯣꯏꯕ ꯑꯇꯩ ꯂꯥꯏꯔꯤ ꯅꯨꯄꯥ ꯆꯥꯛ ꯊꯣꯡꯅꯕ ꯁꯤꯡ ꯂꯩꯇꯦ ꯑꯃꯨꯛꯇ ꯈꯥꯏꯔꯛꯑꯣ ꯁꯤꯡ ꯈꯥꯏꯕ ꯉꯝꯃꯣꯏꯀꯣ ꯑꯩ ꯅꯍꯥꯟ ꯁꯤꯡ ꯈꯥꯏꯕꯒꯤ ꯈꯨꯠꯀꯁꯦ ꯏꯁꯤꯡ ꯍꯥꯜꯂꯤ ꯈꯨꯠ ꯏꯁꯤꯡ ꯍꯥꯜꯂꯤꯗꯅ ꯆꯥꯛꯇꯤ ꯈꯖꯤꯛꯇꯪ ꯆꯥꯔꯝꯃꯣꯏꯅꯦ ꯍꯥꯟꯅ ꯆꯥꯔꯝꯕ ꯁꯔꯨꯛꯇꯒꯤ ꯇꯪꯈꯥꯏ ꯑꯃ ꯍꯦꯟꯒꯠꯅ ꯆꯥꯏꯅꯦ ꯑꯁ ꯌꯥꯝ ꯉꯥꯡꯗ ꯅꯨꯄꯤ ꯅꯪꯁꯦ ꯅꯪꯕꯤ ꯌꯥꯎꯏꯅꯦ ꯍꯦꯛ ꯇꯧꯔꯗꯅ ꯉꯥꯡꯍꯟꯅꯤꯡꯗ꯭ꯔꯗꯤ ꯆꯥꯔꯨꯔꯅꯨꯋꯣ ꯑꯗꯨꯗꯤ ꯐꯤꯕꯣꯡ ꯆꯥꯎ ꯅꯪ ꯆꯥꯔꯨꯔꯅꯨ ꯐꯖꯕꯤ ꯃꯥꯅ ꯆꯪꯂꯛꯄꯗ ꯃꯃꯧꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯆꯩꯔꯛꯏ ꯍꯥꯏ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣꯅꯦ ꯃꯧ ꯅꯪꯕꯣ ꯅꯋꯥꯅ ꯄꯨꯔꯣꯏꯕꯗꯕꯨ ꯑꯗꯨꯒꯨꯝꯕ ꯃꯤꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯑꯊꯤꯕ ꯋꯥꯕ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ ꯁꯅꯥꯇꯣꯝꯕꯤ ꯏꯁꯧ ꯂꯥꯡꯂꯗꯨꯅ ꯑꯁ 이마기 타고는 베바기 와리시냐 아이디 그야 하이나자디다 ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯨꯝꯖꯥꯎꯗꯒꯤ ꯇꯞꯊꯣꯛꯇꯨꯅ ꯁꯥꯔꯤꯕ ꯃꯈꯣꯏꯒꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯪꯈꯤꯒꯦ ꯇꯧꯏ ꯁꯅꯥꯇꯣꯝꯕꯤ ꯃꯇꯧꯗꯨꯗ ꯃꯈꯨꯠ ꯈꯠꯇꯨꯅ ꯍꯥꯏꯔꯛꯏ ꯃꯅꯦꯝ ꯐꯖꯕꯤꯅ ꯍꯥꯏ ꯃꯧ ꯆꯥꯛꯈꯨꯝ ꯆꯪꯈꯤꯅꯨ ꯊꯣꯛꯂꯛꯎ ꯂꯥꯛꯑꯣ ꯁꯅꯥꯇꯣꯝꯕꯤ ꯆꯞ ꯂꯦꯞꯂꯒ ꯀꯩꯒꯤꯅꯣ ꯏꯃꯥ ꯑꯩ ꯆꯥꯛ ꯊꯣꯡꯒꯦ ꯇꯧꯕꯅꯤ ꯍꯥꯏ ꯅꯪꯅ ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯔꯤꯕꯗꯨꯕꯨ 이루ꯖꯔꯕ꯭ꯔꯣ ꯍꯥ ꯌꯨꯝꯁꯤꯗ ꯑꯩꯅ ꯃꯧ ꯑꯣꯏꯗꯨꯅ ꯂꯩꯔꯛꯄ ꯅꯨꯃꯤꯠꯇꯨꯗꯒꯤ ꯆꯥꯛꯈꯨꯝ ꯑꯁꯦ 이루 ꯂꯨꯖꯗꯅ ꯅꯣꯡꯃꯗ ꯆꯪꯂꯛꯇ꯭ꯔꯤ ꯑꯗꯨꯒ ꯅꯪꯅ ꯉꯁꯤ ꯂꯥꯏꯁꯪꯒꯨꯝꯂꯕ ꯑꯩꯒꯤ ꯆꯥꯛꯁꯪ ꯑꯁꯤꯕꯨ ꯃꯥꯡꯊꯣꯛꯀꯦ ꯇꯧꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥ ꯅꯠꯇꯦ ꯅꯪꯕꯨ ꯉꯁꯤꯒꯤ 이루 ꯂꯨꯖꯈ꯭ꯔꯕ꯭ꯔꯣ ꯁꯅꯥꯇꯣꯝꯕꯤ ꯃꯅꯦꯝꯅ 이루ꯖꯈ꯭ꯔꯕ꯭ꯔꯥ ꯍꯪꯂꯛꯄꯗꯨꯗ ꯃꯀꯣꯛ ꯈꯣꯠꯇꯨꯅ ꯅꯤꯡꯁꯤꯡꯉꯤ ꯑꯩꯕꯨ ꯉꯁꯤꯒꯤ 이루ꯖꯈ꯭ꯔꯕ꯭ꯔꯅꯦ ꯑꯁ ꯂꯨꯗ꯭ꯔꯤꯅꯤ ꯀꯩꯊꯦꯜꯗ ꯀꯔꯤꯅꯣꯃ ꯂꯩꯕ ꯆꯠꯄꯗꯒꯤ ꯂꯩꯕ ꯆꯠꯂꯤꯕ ꯄꯣꯠꯇꯨꯁꯨ ꯀꯥꯎꯊꯣꯛꯇꯅ ꯈꯗꯥꯡ ꯊꯥꯗꯔꯒ ꯑꯗꯨꯝ ꯍꯜꯂꯛꯂꯕꯅꯦꯕ ꯑꯩ ꯍꯩ ꯆꯥꯛ ꯊꯣꯡꯕꯒ ꯂꯥꯏꯔꯤ 이루 ꯁꯦꯡꯅ ꯂꯨꯖꯊꯣꯛꯂꯒꯅꯦ ꯑꯩꯅ ꯐꯖꯅ ꯄꯥꯛꯅ ꯇꯩꯔꯕ ꯋꯥꯏꯁꯦ ꯑꯌꯨꯛꯀꯤ ꯗꯨꯛ ꯊꯥꯎꯃꯩ ꯑꯃꯨꯛꯇ ꯊꯥꯎꯁꯨ ꯆꯠꯂꯨ ꯐꯅꯁꯨ ꯌꯥꯝꯅ ꯇꯥꯛꯄꯅꯤ ꯑꯩꯁꯦ ꯐꯅꯁꯨ ꯌꯥꯝꯅ ꯂꯧꯗꯦꯗꯀꯣ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯁꯦ ꯑꯁ 이마ꯅ ꯑꯗꯨꯛ ꯌꯥꯝꯅ ꯇꯥꯛꯏꯕ ꯃꯌꯥꯝꯗꯨꯕꯨ ꯑꯩꯅ ꯀꯃꯥꯏ ꯂꯧꯁꯤꯟꯗꯣꯏꯅꯣ ꯂꯣꯏ ꯀꯥꯎꯈ꯭ꯔꯦ ꯀꯥꯎꯅꯤ ꯅꯪꯗꯤ ꯀꯣꯛꯆꯥꯛꯄꯤꯅꯤꯅ ꯍꯩ ꯌꯥꯔꯦ 이루ꯗꯣ ꯍꯥꯟꯅ ꯂꯨꯖꯊꯣꯛꯎꯔꯣ ꯆꯠꯂꯨ ꯊꯪꯅꯕ ꯃꯤꯒꯤ ꯃꯃꯥꯡꯗ 이마 ꯌꯥꯝ ꯏꯀꯥꯏꯀꯣ 미기 ꯃꯧꯗꯤꯅꯦ ꯉꯁꯥꯏꯅ ꯆꯥꯛ ꯂꯣꯏꯔꯝꯃꯅꯤ ꯁꯅꯥꯇꯣꯝꯕꯤ 마기 ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯥꯎꯕꯤꯁꯤ ꯃꯥꯒ ꯃꯤꯒ ꯆꯥꯡꯗꯝꯅꯔꯒ ꯋꯥ ꯉꯥꯡꯕꯁꯤꯅꯤ ꯍꯦꯛ ꯇꯧꯔꯒ ꯊꯪꯅꯕꯒꯤ ꯃꯧ ꯑꯩꯅ ꯉꯁꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯛꯇꯅꯅꯦ ꯇꯥꯅ ꯈꯠꯅꯗꯣꯏꯅꯤ ꯌꯦꯡꯉꯨꯕ 이내복ꯀ 이루ꯖꯗ꯭ꯔꯁꯨ ꯌꯥꯔꯕꯁꯤꯗ ꯌꯥꯝ ꯁꯦꯡꯅ ꯁꯥꯔꯛꯇꯅ ꯐꯖꯕꯤ ꯂꯩꯃꯥꯏꯗ ꯉꯦꯛ ꯐꯝꯊꯗꯨꯅ ꯃꯀꯣꯛꯇ ꯃꯈꯨꯠ ꯊꯝꯂꯒ ꯍꯔꯦ ꯑꯁ ꯋꯥꯈꯜ ꯇꯥꯗꯕꯤ ꯅꯨꯄꯤꯁꯤꯕꯨ ꯑꯩꯒꯤ ꯏꯃꯧꯅꯤꯀꯣ ꯏꯇꯥ ꯆꯥꯎꯕꯤꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯗꯤ ꯑꯁꯨꯝꯅ ꯉꯥꯡꯅꯔꯝꯃꯣꯏꯀꯣ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯊꯪꯅꯕꯒꯤ ꯃꯇꯥ ꯆꯥꯎꯕꯤꯒꯤ ꯃꯅꯦ ꯃꯃꯧ ꯑꯅꯤꯗꯨ ꯅꯨꯡꯁꯤꯅꯅ ꯋꯥ ꯉꯥꯡꯅꯕ ꯇꯥꯔꯛꯏ ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯦ ꯊꯤꯔꯣꯔꯥ ꯊꯤꯔꯣ ꯏꯃꯥꯅꯦ ꯌꯣꯡꯆꯥꯛ ꯃꯔꯨ ꯑꯇꯤꯡꯕꯁꯦ ꯈꯣꯛꯂꯤꯅꯦ ꯉꯁꯥꯏꯗꯒꯤ 이마 ꯑꯩ ꯑꯗꯨꯝ ꯈꯣꯛꯂꯒꯦ 이마ꯅ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯈꯨꯠ ꯑꯃꯨꯛ ꯁꯣꯛꯇꯅ ꯇꯣꯛꯂꯅꯤ ꯇꯧꯔꯤꯁꯤ ꯁꯣꯛꯑꯣꯏ ꯇꯞꯅ ꯇꯧꯔꯒꯅꯦ ꯈꯣꯛꯂꯤꯕꯅꯤ ꯊꯥꯡꯅ ꯍꯥꯏ ꯑꯗꯨ ꯊꯥꯅꯤꯜꯗꯤ ꯃꯔꯨꯞ ꯑꯃ ꯎꯅꯔꯨꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤꯅꯦ ꯃꯧ 이마 ꯑꯗꯨꯗꯤ ꯑꯩ ꯃꯣꯏ ꯇꯥꯗ ꯂꯥꯛꯄ ꯉꯥꯏꯔꯒꯦ 이마ꯅ ꯆꯥꯊꯣꯛꯄꯤꯔꯣꯀꯣ ꯍꯦꯔꯥ ꯊꯥꯅꯤꯜ ꯍꯜꯂꯛꯂꯒ ꯄꯨꯂꯞ ꯆꯥꯃꯤꯟꯅꯔꯁꯤ ꯑꯩ ꯍꯥꯟꯅ ꯆꯥꯊꯣꯛꯄꯗꯣ ꯃꯅꯦꯝ ꯐꯠꯇꯕꯤ ꯌꯥꯝ ꯃꯥꯜꯂꯦ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯌꯥꯏꯍꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖ ꯁꯤꯊ ꯅꯣꯛꯏ ꯐꯖꯕꯤ ꯃꯊꯟꯇ ꯆꯥꯛꯑꯦ ꯄ꯭ꯔꯣꯛ ꯑꯩ ꯆꯥꯛꯑꯦꯗꯀꯣ ꯑꯩ ꯃꯤꯒꯤ ꯃꯅꯤ ꯃꯃꯧꯅ ꯅꯨꯡꯁꯤꯅꯕ ꯎꯕꯁꯦ ꯇꯁꯦꯡꯅꯃꯛꯁꯨ ꯍꯥꯏꯅꯩ ꯂꯩꯀꯥꯏꯗꯨꯒꯤ ꯃꯤꯌꯥꯝꯅ ꯍꯟꯗꯛ ꯂꯨꯍꯣꯡꯂꯛꯄ ꯃꯧ ꯑꯅꯧꯕꯤ ꯑꯅꯤꯁꯤꯗꯤ ꯑꯃꯅ ꯌꯨꯝꯂꯩꯃꯅꯤ ꯑꯃꯅ ꯂꯝꯂꯩꯃꯅꯤ ꯍꯥꯏꯅ ꯏꯃꯨꯡ ꯃꯅꯨꯡ ꯃꯁꯥ ꯅꯥꯟꯕꯁꯨ ꯂꯥꯏꯖꯅ ꯍꯦꯜꯂꯤ ꯁꯅꯥꯇꯣꯝꯕꯤꯗꯒꯤ ꯁꯅꯥꯇꯣꯝꯕꯤꯗꯤ ꯀꯨꯆꯨꯒ ꯈꯔ ꯐꯨꯋꯥꯎꯅꯔꯦ ꯃꯁꯥꯁꯨ ꯅꯥꯟꯗꯦ ꯏꯃꯨꯡ ꯃꯪꯒꯣꯜꯁꯨ ꯅꯥꯟꯗꯦ ꯏꯃꯨꯡ ꯃꯪꯒꯣꯜꯗꯤ ꯂꯥꯏꯔꯗꯅ ꯃꯁꯥꯒꯤ ꯀꯥ ꯑꯣꯏꯔꯤꯕ ꯑꯄꯤꯛꯄ ꯀꯥꯗꯨ ꯐꯥꯎꯕ ꯅꯥꯟꯅ ꯊꯝꯕ ꯉꯝꯗꯦ ꯄꯨꯡꯆꯥꯏ ꯆꯥꯏꯈꯥꯏꯗꯨꯅ ꯂꯩ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯅꯦꯝ ꯐꯖꯕꯤꯅ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯏꯀꯥꯏ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯧꯁꯥꯗꯨꯅ ꯁꯨꯃꯥꯡ ꯃꯪꯒꯣꯜ ꯋꯥꯏ ꯁꯤꯠ ꯁꯦꯡꯏ ꯁꯅꯥꯇꯣꯝꯕꯤ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯃꯅꯦꯝ ꯎꯗ꯭ꯔꯤꯉꯩ ꯂꯩꯀꯥꯏ ꯀꯣꯏꯅꯕ ꯐꯤ ꯑꯃ ꯏꯟꯁꯤꯜꯂꯒ ꯊꯣꯛꯂꯛꯏ ꯃꯇꯝꯗꯨꯗ ꯂꯥꯏꯖꯃꯥꯗꯤ ꯃꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤꯗ ꯃꯅꯦꯝ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯤ ꯑꯃꯣꯠꯄ ꯄꯨꯊꯣꯛꯇꯨꯅ ꯁꯨꯅꯕ ꯇꯧꯔꯤ ꯃꯗꯨ ꯎꯕꯗ ꯁꯅꯥꯇꯣꯝꯕꯤ ꯈꯪꯅꯤ ꯃꯇꯥꯒꯨꯝ ꯄ꯭ꯔꯞ ꯂꯥꯛꯏ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯈꯩ ꯃꯈꯣꯡꯗ ꯃꯦꯠꯇꯨꯅ ꯂꯥꯏꯖꯅ ꯇꯧꯔꯤꯕꯗꯨ ꯇꯨꯃꯤꯟ ꯌꯦꯡꯏ ꯂꯥꯏꯖ
ꯈꯨꯗꯦꯡ ꯑꯗꯨꯗ ꯐꯤ ꯀꯟꯅ ꯁꯨꯔꯤꯉꯩ ꯁꯅꯥꯇꯣꯝꯕꯤꯅ ꯇꯧꯔꯤꯕꯗꯨ ꯎꯗꯦ꯫ ꯆꯥꯎꯕꯤ ꯃꯥꯅ ꯃꯅꯤꯡ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯗ ꯁꯅꯥꯇꯣꯝꯕꯤꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ "ꯁꯅꯥꯇꯣꯝꯕꯤ ꯅꯪꯁꯨ ꯂꯩꯔꯝꯃꯤꯅ" ꯃꯅꯦꯝꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯌꯦꯡꯊꯣꯔꯛꯄꯗ ꯁꯅꯥꯇꯣꯝꯕꯤ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯂꯥꯏꯖ꯫ ꯁꯅꯥꯇꯣꯝꯕꯤ ꯆꯥꯎꯕꯤ ꯎꯕꯗ "ꯑꯋꯤꯟꯗꯣꯟ ꯂꯩꯔꯝꯃꯤ, ꯏꯆꯦ ꯂꯥꯏꯖꯅ ꯐꯤ ꯁꯨꯕꯁꯦ ꯀꯌꯥꯝ ꯁꯦꯡꯒꯦꯅ ꯁꯨꯝ ꯌꯦꯡꯂꯝꯕꯅꯤꯗ꯫ ꯑꯣ ꯌꯦꯡꯁꯤꯜꯂꯨ ꯍꯩꯅꯕ ꯅꯪꯁꯨ ꯍꯦꯛ" ꯑꯗꯨꯝ ꯍꯦꯛ ꯍꯥꯏꯔꯨꯕꯗꯒꯤꯗꯤ ꯁꯅꯥꯇꯣꯝꯕꯤ ꯄ꯭ꯔꯕꯞ ꯆꯠꯈ꯭ꯔꯦ ꯑꯃꯨꯛ ꯆꯨꯝꯗ꯭ꯔꯤꯡ꯫ "ꯏꯍꯦ ꯃꯀꯣꯛꯀ ꯆꯥꯛꯑ ꯖꯥꯠꯅꯦ ꯃꯁꯤꯕꯣ, ꯇꯨꯃꯤꯟ ꯈꯨꯝꯂꯝꯗꯕꯤ ꯆꯠꯈ꯭ꯔꯦꯅꯦ"꯫ ꯂꯥꯏꯖ ꯇꯞꯅ ꯁꯣꯜꯍꯧꯏ꯫ "ꯉꯥꯎꯔꯖꯥꯠꯅꯤ ꯃꯁꯤꯕꯣ, ꯇꯨꯃꯤꯟ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤꯁꯤꯕꯣ꯫ ꯏꯃꯥ ꯊꯣꯛꯂꯝꯗ꯭ꯔꯗꯤ ꯇꯨꯃꯤꯟ ꯂꯦꯞꯄꯝꯗꯣꯏꯅꯤꯅꯦ ꯃꯥꯒꯤꯁꯦ"꯫ ꯐꯖꯕꯤ ꯆꯥꯛ ꯆꯥꯕ ꯇꯣꯛꯄꯒ ꯃꯥꯅ ꯆꯥꯕꯒꯤ ꯆꯒꯨꯝꯒꯗꯨ ꯁꯦꯡꯖꯤꯜꯂꯝꯂꯒ ꯃꯃꯧꯕꯨ ꯀꯧꯔꯛꯏ꯫ "ꯁꯅꯥꯇꯣꯝꯕꯤ, ꯁꯅꯥꯇꯣꯝꯕꯤ, ꯍꯣ ꯁꯅꯥꯇꯣꯝꯕꯤ"꯫ ꯂꯩꯔꯝꯃꯔꯣꯏꯗꯕꯅꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ, ꯑꯩꯗꯤꯅꯦ ꯈꯣꯏꯗꯧꯁꯤ ꯁꯨꯝ ꯊꯧꯅꯤꯡꯉꯛꯀꯗꯧꯔꯤꯗ ꯃꯁꯤ ꯌꯧꯁꯤꯜꯂꯛꯂꯕꯗꯤ꯫ ꯂꯥꯏꯖ ꯐꯖꯕꯤꯗ ꯃꯃꯥꯒꯤ ꯏꯇꯥ ꯀꯧꯅꯕ ꯑꯣꯏꯕꯅ ꯏꯃꯥ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯏ꯫ "ꯏꯃꯥ, ꯁꯅꯥꯇꯣꯝꯕꯤꯗꯤ ꯀꯣꯟꯊꯣꯡꯂꯣꯝꯗ ꯊꯣꯛꯈꯤꯕꯅꯤ, ꯁꯤꯗ ꯆꯪꯉꯝꯃꯒ"꯫ "ꯏꯍꯦ ꯆꯥꯛ ꯇꯣꯛꯄꯒꯤ ꯀꯣꯜꯂꯤꯛ ꯑꯃꯥꯡꯕꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯒꯦꯗꯤ ꯍꯥꯏꯗꯦ, ꯂꯩꯀꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯑꯃꯨꯛ"꯫ ꯉꯥꯡꯗꯅ ꯆꯥꯛꯁꯪꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯒ ꯀꯣꯜꯂꯤꯛ ꯑꯃꯥꯡꯕꯗꯨ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯌꯦꯅꯈꯥꯗ ꯄꯨꯊꯣꯛꯇꯨꯅ ꯀꯣꯟꯗꯨ ꯁꯠ ꯐꯦꯡꯗꯣꯛꯂꯤ꯫ ꯁꯅꯥꯇꯣꯝꯕꯤ ꯀꯣꯡꯀ꯭ꯋꯥ ꯌꯣꯟꯕꯤ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯀꯣꯡꯀ꯭ꯋꯥ ꯃꯅꯥ ꯑꯄꯥꯛꯄ ꯑꯃ ꯆꯥꯊꯣꯛꯂꯒ ꯂꯩꯀꯥꯏꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯇꯧꯔꯤ ꯀꯣꯡꯀ꯭ꯋꯥ ꯌꯣꯟꯕꯤꯗꯨꯒ꯫ ꯀꯣꯡꯀ꯭ꯋꯥ ꯌꯣꯟꯕꯤꯗꯨꯁꯨ ꯑꯆꯝꯕ ꯑꯐꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦ, ꯈꯔ ꯄꯪꯕ ꯃꯤꯑꯣꯏꯁꯤꯡꯗ ꯍꯥꯏꯖꯤꯟꯕꯤ ꯇꯝꯁꯤꯟꯕꯤ ꯀꯟꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯇꯥꯟꯖꯥ ꯆꯥꯔꯦ ꯈꯜꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯁꯅꯥꯇꯣꯝꯕꯤ, ꯅꯪꯗꯤ ꯂꯩꯀꯥꯏꯁꯤꯗ ꯂꯥꯛꯄ ꯄꯪꯀꯨꯏ ꯀꯨꯏꯗ꯭ꯔꯤ, ꯑꯗꯨꯅ ꯂꯩꯀꯥꯏꯁꯤꯗ ꯀꯔꯤ ꯂꯩ ꯈꯣꯠꯂꯤ ꯑꯃꯠꯇ ꯈꯪꯂꯝꯃꯣꯏꯗ"꯫ ꯁꯅꯥꯇꯣꯝꯕꯤ ꯀꯣꯡꯀ꯭ꯋꯥ ꯆꯥꯕꯒꯤ ꯃꯈꯦꯠꯀꯗꯨ ꯄꯨꯡꯉꯥꯡꯉꯥꯡꯂꯒ ꯈꯨꯝꯂꯛꯏ ꯌꯥꯝ ꯍꯔꯥꯎꯅ꯫ "ꯏꯅꯝꯃ ꯀꯗꯥꯏꯗꯒꯤ ꯈꯪꯗꯕꯅꯣ, ꯂꯣꯏꯅ ꯈꯪꯉꯤꯗ꯫ ꯀꯗꯥꯏꯗ ꯀꯔꯤ ꯂꯩ ꯍꯥꯏꯕ ꯑꯩꯗꯤ ꯈꯪꯗꯕꯗꯤꯅꯦ, ꯑꯩꯈꯣꯏ ꯏꯅꯦꯝꯄꯣꯛꯀꯤ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯆꯥꯎꯕꯤꯒꯤ ꯃꯃꯧ ꯅꯨꯄꯤ ꯂꯥꯏꯖꯗꯣ ꯑꯗꯨꯅꯤ꯫ ꯃꯥꯗꯤꯅꯦ ꯃꯅꯦꯝ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯅꯨꯄꯥ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯑꯃ ꯌꯥꯎꯗ꯭ꯔꯗꯤ ꯌꯨꯝꯗꯒꯤ ꯁꯨꯡꯆꯠ ꯆꯠꯊꯣꯛꯇꯕꯅꯤ꯫ ꯌꯨꯝ ꯌꯥꯝ ꯅꯤꯡꯕꯤ ꯆꯥꯕꯅꯤ, ꯅꯨꯡꯁꯤꯗꯕꯅ ꯑꯩꯗꯤ ꯑꯗꯨꯅꯤ ꯑꯩꯁꯨꯅꯦ ꯃꯁꯤ ꯀꯌꯥ ꯍꯩꯅꯗꯦꯕꯨ ꯁꯅꯥꯇꯣꯝꯕꯤ, ꯑꯩꯈꯣꯏꯅꯒ ꯋꯥ ꯉꯥꯡꯕꯁꯦ ꯈꯨꯝꯅꯤꯡꯒꯨꯝ ꯈꯨꯝꯅꯤꯡꯗꯕꯒꯨꯝ ꯄꯨꯔꯣꯝ ꯍꯩꯇꯨꯞ ꯇꯧꯅ꯫ ꯑꯗꯨ ꯏꯅꯝꯃ ꯑꯩꯗꯤꯅꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯑꯌꯨꯛ ꯍꯦꯛ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒ ꯂꯩꯀꯥꯏꯗ ꯍꯦꯛꯇ ꯆꯠꯅꯤꯡꯉꯦꯕ꯫ ꯆꯥꯛ ꯆꯥꯕ ꯇꯣꯛꯑꯦ ꯂꯩꯀꯥꯏꯗ ꯍꯦꯛꯇ ꯆꯠꯅꯤꯡꯉꯤ, ꯑꯗꯨꯅꯅꯦ ꯑꯩꯅ ꯂꯩꯀꯥꯏꯗ ꯂꯩꯔꯤꯁꯤ ꯏꯅꯝꯃ꯫ "ꯍꯣꯏ ꯕꯦꯝꯃ, ꯑꯗꯨꯅꯤ ꯃꯤ ꯑꯣꯏꯗꯣꯏꯁꯤ ꯅꯪꯕꯨ"꯫ ꯁꯅꯥꯇꯣꯝꯕꯤ ꯌꯥꯝ ꯍꯔꯥꯎꯅ "ꯑꯁꯦꯡꯕꯩꯔꯣ ꯏꯅꯝꯃ"꯫ "ꯑꯁꯦꯡꯕꯩꯅꯦ ꯃꯤ ꯅꯪꯕꯨ ꯁꯅꯥꯇꯣꯝꯕꯤ"꯫ "ꯏꯅꯝꯃ ꯑꯗꯨꯗꯤ ꯀꯣꯡꯀ꯭ꯋꯥ ꯃꯅꯥ ꯑꯄꯥꯛꯄ ꯑꯃꯒ ꯄꯤꯕꯤꯔꯣ"꯫ "ꯍꯣꯏ ꯁꯦꯜꯁꯤ ꯂꯩꯔꯦꯀꯣ ꯏꯅꯝꯃ, ꯄꯛꯁꯤꯁꯤꯗ ꯍꯥꯞꯆꯤꯜꯂꯝꯃꯨ ꯁꯅꯥꯇꯣꯝꯕꯤ"꯫ "ꯍꯣꯏ ꯏꯅꯝꯃ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ"꯫ ꯍꯣꯏ ꯍꯌꯦꯡꯁꯨ ꯂꯥꯛꯎꯀꯣ ꯁꯅꯥꯇꯣꯝꯕꯤ"꯫ ꯍꯣꯏ ꯏꯅꯝꯃ, ꯂꯥꯛꯇꯣꯏꯅꯤ ꯅꯨꯡꯇꯤꯒꯤ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯁꯅꯥꯇꯣꯝꯕꯤ꯫ ꯀꯣꯡꯀ꯭ꯋꯥ ꯌꯣꯟꯕꯤꯗꯨ ꯁꯅꯥꯇꯣꯝꯕꯤꯅ ꯄꯤꯔꯝꯕ ꯁꯦꯜꯗꯨ ꯄꯛꯁꯤꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯂꯒ ꯅꯣꯛꯇꯨꯅ ꯈꯗꯥꯡ ꯈꯔ ꯊꯥꯗꯁꯤꯟꯅꯔꯒ "ꯁꯦꯜ ꯇꯥꯟꯕꯁꯤꯁꯨ ꯅꯨꯡꯉꯥꯏꯕꯖꯥꯠꯅꯤꯀꯣ ꯁꯩꯇ, ꯈꯪꯅꯤꯗꯅ ꯍꯌꯦꯡꯗꯒꯤꯗꯤ ꯃꯅꯤ ꯃꯃꯧ ꯑꯅꯤ ꯑꯁꯦ ꯅꯨꯡꯁꯤꯅꯗꯅꯕ ꯏꯟꯁꯤꯟꯒꯦꯕ ꯑꯩꯅ"꯫ ꯆꯥꯎꯕꯤ ꯑꯃꯗꯤ ꯂꯥꯏꯖ ꯁꯨꯃꯥꯡ ꯑꯗꯨꯗ ꯀꯧꯅꯥꯒꯤ ꯐꯛꯇꯨ ꯊꯥꯔꯗꯨꯅ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯔꯤ꯫ ꯁꯅꯥꯇꯣꯝꯕꯤ ꯃꯗꯨ ꯎꯕꯗ ꯁꯥꯎꯅꯤꯡꯅ ꯂꯥꯎꯔꯛꯏ꯫ "ꯃꯤꯠꯁꯤ ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦꯗꯀꯣ, ꯑꯩꯗꯤ ꯁꯩꯇ ꯅꯣꯔꯣꯛ ꯇꯥꯔꯒꯦ꯫ ꯃꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯎꯠ ꯆꯥꯏꯕꯒꯤ ꯃꯑꯣꯡꯁꯦ ꯑꯩꯗꯤ ꯌꯥꯝ ꯍꯩꯅꯖꯗꯦ꯫ ꯏꯪ ꯇꯞꯄꯤ ꯁꯥꯕꯤ ꯌꯨꯝꯂꯩꯃ ꯍꯧꯗꯣꯡꯒ ꯄꯥꯡꯈꯛ ꯑꯣꯏꯕꯤꯗꯨꯅ ꯃꯔꯣꯜ ꯑꯃ ꯌꯦꯡꯅꯤꯡꯗꯕꯅꯦ"꯫ ꯐꯖꯕꯤ ꯃꯪꯒꯣꯜ ꯑꯗꯨꯗꯒꯤ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯁꯥꯎꯅ ꯂꯥꯎꯊꯔꯛꯏ꯫ "ꯃꯈꯣꯜ ꯑꯃ ꯇꯥꯏꯌꯦꯗꯅ ꯑꯩꯅ ꯈꯜꯂꯨꯔꯤꯁꯤꯗꯤ ꯑꯩꯈꯣই ꯂꯝꯂꯩꯃꯒꯤ ꯍꯨꯏꯕꯤ ꯑꯣꯏꯕꯤꯔꯦꯀꯣ꯫ ꯍꯩ ꯅꯁꯨꯃꯥꯡ ꯍꯥꯟꯅ ꯁꯤꯠꯂꯨ ꯂꯥꯎꯅꯦ, ꯃꯤꯒꯤ ꯁꯨꯃꯥꯡ ꯁꯤꯠꯇ꯭ꯔꯤꯉꯩꯗ ꯍꯩꯄꯥ ꯁꯥꯕꯤ ꯆꯃꯣꯠꯅꯕꯤꯁꯤꯗꯤ"꯫ ꯁꯅꯥꯇꯣꯝꯕꯤ ꯃꯥꯁꯨ ꯃꯆꯤꯟ ꯈꯨꯝꯂꯛꯏ꯫ "ꯌꯦꯡꯅꯤꯡꯗꯦꯕꯨ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯕꯅꯤ, ꯁꯤꯗ ꯀꯔꯤꯗ ꯁꯥꯎꯅꯤꯡꯉꯥꯏ ꯂꯩꯒꯦ"꯫ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯂꯝꯂꯒ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯁꯅꯥꯇꯣꯝꯕꯤ꯫ ꯐꯖꯕꯤ ꯊꯪꯅꯕ ꯁꯨꯃꯥꯡꯗ ꯁꯤꯡꯖꯨ ꯆꯥꯔꯤꯕ ꯃꯇꯥ ꯆꯥꯎꯕꯤ ꯑꯃꯗꯤ ꯃꯃꯧ ꯃꯈꯣꯏ ꯑꯅꯤꯗ ꯁꯥꯎꯗꯅꯕ ꯁꯦꯡꯗꯣꯔꯛꯏ꯫ "ꯏꯇꯥ ꯁꯥꯎꯒꯅꯨꯀꯣ, ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯃꯧꯅ ꯍꯥꯏꯈ꯭ꯔꯤꯕ ꯋꯥꯗꯣ ꯃꯁꯤ ꯂꯩꯀꯥꯏ ꯀꯣꯏꯃꯟꯗꯅ ꯃꯀꯣꯛꯁꯦ ꯆꯥꯕꯅꯤ"꯫ ꯆꯥꯎꯕꯤ ꯀꯔꯤꯁꯨ ꯈꯟꯗꯅ ꯍꯥꯏꯔꯛꯏ꯫ "ꯏꯇꯥ ꯀꯔꯤꯁꯨ ꯈꯟꯗꯦꯗ ꯑꯩꯈꯣꯏꯗꯤ, ꯑꯉꯥꯡꯅ ꯉꯥꯡꯕꯕꯨ ꯀꯔꯤꯒꯤ ꯁꯥꯎꯗꯣꯏꯅꯣ, ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯁꯤꯡꯖꯨ ꯆꯥꯁꯤꯜꯂꯛꯑꯣ ꯏꯇꯥ"꯫ "ꯍꯣꯏ ꯏꯇꯥ"꯫ ꯐꯖꯕꯤ ꯆꯥꯎꯕꯤꯒꯤ ꯁꯨꯃꯥꯡꯗ ꯂꯥꯛꯇꯨꯅ ꯐꯛꯇꯨꯗ ꯐꯝꯊꯔꯒ ꯁꯤꯡꯖꯨꯗꯣ ꯍꯥꯎꯅ ꯆꯥꯔꯤ꯫ "ꯍꯥꯎꯈ꯭ꯔꯦꯗ ꯏꯇꯥ, ꯉꯁꯤꯒꯤ ꯁꯤꯡꯖꯨ ꯑꯁꯤꯗꯤ ꯀꯅꯥꯅ ꯁꯨꯔꯤꯅꯣ ꯑꯁꯨꯛ ꯍꯥꯎꯕ ꯁꯤꯡꯖꯨꯁꯤꯕꯣ"꯫ "ꯏꯇꯥ ꯏꯃꯧꯅ ꯁꯨꯕꯅꯤ, ꯑꯩꯅ ꯃꯣꯔꯣꯛ ꯑꯁꯥꯕ ꯑꯃ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗ ꯏꯃꯧꯅ ꯆꯥꯛꯈꯨꯝ ꯆꯪꯗꯅ ꯂꯥꯡꯀꯠꯈ꯭ꯔꯦ, ꯍꯋꯥꯏ ꯃꯪꯒꯜꯒꯁꯦ ꯉꯧꯗꯅ ꯈꯣꯠꯇꯅ, ꯑꯗꯨꯗꯒꯤꯗꯤ
ꯑꯩꯅ ꯃꯁꯤꯗꯤ ꯀꯥꯟꯅꯗꯦꯗꯅ ꯃꯅꯤꯡ ꯏꯪꯈꯣꯜ ꯄꯔꯤꯡ ꯇꯧꯕ ꯍꯩꯕꯤ ꯃꯅꯥ ꯁꯪꯕꯣꯕꯤ ꯀꯥꯕꯗꯣ ꯈꯨꯗꯥꯞ ꯑꯃ ꯍꯦꯛꯂꯨꯔꯒ ꯃꯜꯂꯒ ꯍꯥꯞꯆꯤꯜꯂꯦ ꯑꯁ ꯐꯥꯒꯤ ꯅꯠꯇꯦ ꯏꯇꯥ ꯐꯖꯅ ꯍꯥꯎꯏꯕꯣ ꯃꯁꯤꯒꯤ ꯁꯤꯡꯖꯨꯁꯦ ꯑꯗꯣ ꯏꯇꯥꯒꯤ ꯃꯧꯗꯨꯁꯨ ꯁꯤꯡꯖꯨ ꯆꯥꯁꯤꯅ ꯀꯧꯕꯤꯌꯨꯗꯅ ꯑꯃꯨꯛ ꯋꯥꯔꯧꯈꯤꯅꯦ ꯑꯩꯈꯣꯏ ꯈꯛ ꯆꯥꯕꯁꯤ ꯎꯕꯗ ꯋꯥꯔꯧ ꯀꯩ ꯋꯥꯔꯧꯖꯁꯅꯨ ꯏꯇꯥ ꯋꯥꯔꯧꯅꯤꯡꯈꯩ ꯋꯥꯔꯧꯔꯁꯅꯨ ꯁꯪꯈ꯭ꯔꯕꯅꯤ ꯃꯈꯦꯠꯇꯣ ꯄꯨꯡꯉꯥꯡ ꯉꯥꯡꯂꯗꯅ ꯑꯗꯨꯅꯅꯦ ꯆꯥꯅꯤꯡꯉꯣꯏ ꯁꯤꯡꯖꯨꯒꯥꯁꯤ ꯑꯃꯠꯇ ꯂꯝꯂꯩ ꯃꯁꯥꯗꯅ ꯂꯩꯀꯥꯏ ꯁꯤꯟ ꯊꯨꯡꯉꯨꯔꯝꯃꯅꯤꯌꯦ ꯍꯜꯂꯛꯏꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔ ꯉꯥꯡꯂꯁꯨ ꯂꯧꯗꯦꯗꯣ ꯂꯥꯛꯄ ꯆꯍꯤ ꯐꯥꯗ꯭ꯔꯤꯕꯁꯤꯗꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯏꯕ ꯉꯥꯡꯕꯗ ꯂꯧꯗ꯭ꯔꯕꯁꯤꯅꯕꯨ ꯍꯌꯦꯡ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯛꯂꯕꯗꯤ ꯀꯝꯗꯧꯅꯤ ꯏꯇꯥ ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯕꯗꯤ ꯑꯩꯒꯤ ꯏꯃꯧꯁꯤꯗꯤ ꯉꯥꯡꯅꯕꯗꯤ ꯀꯌꯥ ꯌꯥꯎꯗ꯭ꯔꯦꯗ ꯐꯩꯌꯦ ꯏꯇꯥ ꯅꯪꯒꯤꯗꯤ ꯅꯔꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯄꯒꯨꯝꯕꯅꯤ ꯏꯃꯧ ꯂꯥꯏꯁꯦ ꯐꯪꯖꯕꯁꯦ ꯑꯗꯨꯕꯨꯅꯤ ꯏꯇꯥ ꯑꯩꯒꯤ ꯂꯥꯏꯕꯛꯇꯤꯅꯦ ꯊꯤꯔꯛꯇ ꯁꯥꯠꯄꯤ ꯊꯤꯔꯩꯗꯣ ꯑꯗꯨꯅꯤ ꯐꯪꯖꯔꯤꯁꯦ ꯂꯥꯏꯖꯅ ꯑꯁ ꯏꯃꯥꯅꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯌꯧꯈ꯭ꯔꯦ ꯇꯣꯛꯑꯣ ꯏꯃꯥ ꯏꯅꯥꯎ ꯁꯅꯥꯇꯣꯝꯕꯤꯅ ꯇꯥꯔꯗꯤ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯇꯕꯅꯣꯗ ꯂꯥꯏꯖ ꯑꯁꯦꯡꯕ ꯁꯨꯝꯕ ꯍꯥꯏꯕꯗꯕꯨ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯍꯧꯈ꯭ꯔ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯅꯤꯜ ꯃꯝꯂꯤꯉꯩꯗ ꯍꯧꯒꯠꯇꯨꯅ ꯂꯩꯀꯥꯏꯒꯤ ꯁꯪꯃꯥ ꯂꯦꯡꯃꯥꯟꯅꯕ ꯃꯔꯨꯞꯁꯤꯡꯒ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯆꯠꯅꯕ ꯂꯨ ꯂꯥꯡ ꯊꯤꯔꯝꯃꯤ ꯃꯥꯅ ꯊꯤꯕꯗ ꯐꯪꯃꯜꯂꯛꯇ꯭ꯔꯕꯗꯨꯗꯗꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯍꯪꯂꯛꯏ ꯂꯩꯖꯧ ꯇꯥꯕ꯭ꯔꯥ ꯅꯪꯕꯣ ꯑꯩꯅ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯆꯠꯄꯗ ꯍꯦꯛ ꯄꯨꯕ ꯂꯨ ꯑꯆꯧꯕꯗꯨꯒ ꯂꯥꯡꯗꯨꯒꯗꯣ ꯀꯗꯥꯏ ꯊꯝꯈ꯭ꯔꯒꯦ ꯉꯥ ꯇꯨꯡꯒꯣꯜꯗꯨꯁꯨ ꯑꯩꯒꯤ ꯊꯝꯐꯝꯗꯨ ꯂꯩꯇꯦꯅꯦ ꯂꯥꯏꯖꯥ ꯃꯤꯀꯞ ꯊꯣꯔꯛꯂꯒ ꯈꯨꯝꯂꯛꯏ ꯃꯣꯏꯇꯥꯗ ꯑꯗꯨꯗꯤ ꯏꯃꯥꯅ ꯊꯝꯂꯝꯒꯅꯤꯌꯦ ꯅꯍꯥꯟꯗꯣ ꯏꯃꯥꯅ ꯁꯪꯒꯣꯏ ꯂꯣꯏꯁꯤꯟꯈꯤꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯝꯗꯨ ꯑꯋꯟ ꯁꯝꯕꯨꯜꯗ ꯆꯦꯠꯅ ꯄꯨꯟꯁꯤꯟꯗꯨꯅ ꯍꯧꯒꯠꯂꯛꯏ ꯑꯣ ꯌꯥꯔꯦ ꯑꯗꯨꯗꯤ ꯏꯃꯥꯗ ꯍꯪꯂꯨꯔꯒꯦ ꯑꯩ ꯏꯃꯥꯗꯣ ꯑꯃꯨꯛ ꯍꯧꯗꯣꯛꯄꯤꯔꯨꯔꯅꯨ ꯃꯣꯏꯇꯥꯗ ꯑꯩ ꯑꯗꯨꯝ ꯊꯤꯔꯛꯑꯒꯦ ꯐꯪꯅꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯥ ꯃꯅꯤꯡ ꯃꯌꯥ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯂꯨꯂꯥꯡ ꯑꯗꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯕ ꯃꯇꯨꯡ ꯀꯣꯟꯅ ꯊꯪꯗ ꯃꯈꯥ ꯊꯪꯕ ꯌꯨꯝꯒꯤ ꯁꯥꯏꯖꯤꯟꯗ ꯌꯥꯟꯊꯠꯇꯨꯅ ꯇꯨꯡꯒꯣꯜ ꯑꯗꯨꯁꯨ ꯄꯨꯟꯅ ꯂꯩꯔꯝꯂꯤ ꯃꯣꯏꯇꯥꯗ ꯂꯨꯂꯥꯡ ꯇꯨꯡꯒꯣꯜꯗꯣ ꯁꯤꯗ ꯂꯩꯔꯁꯤ ꯑꯩꯒꯤ ꯅꯨꯄꯤꯅꯕꯨ ꯊꯤꯔꯗꯤ ꯍꯦꯛꯇ ꯐꯪ ꯄꯣꯊꯤꯗꯤ ꯆꯥꯗꯦ ꯑꯗꯨꯒ ꯀꯗꯥꯏꯗꯒꯤ ꯐꯪꯗꯅꯦꯒꯦ ꯏꯔꯥ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯅꯨꯄꯤ ꯅꯪꯁꯨ ꯑꯩꯁꯨ ꯊꯤꯔꯤꯕꯅꯤ ꯁꯪꯒꯣꯏꯁꯦ ꯃꯊꯛ ꯃꯈꯥ ꯑꯣꯟꯗꯅ ꯁꯪꯒꯣꯏꯗ ꯂꯩꯇꯕ ꯄꯣꯠꯇꯣ ꯁꯪꯒꯣꯏꯁꯦ ꯃꯊꯛ ꯃꯈꯥ ꯐꯅ ꯑꯣꯜꯂꯁꯨ ꯐꯪꯉꯔꯣꯏ ꯈꯪꯉꯕ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯂꯥꯏꯖꯥ ꯊꯥꯅꯤꯜ ꯃꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯂꯨꯂꯥꯡ ꯉꯥ ꯇꯨꯡꯒꯣꯜꯗꯨ ꯄꯨꯔꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯂꯥꯏꯖꯥ ꯃꯅꯦꯝꯅ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤꯉꯩ ꯏꯃꯨꯡ ꯃꯪꯒꯣꯜ ꯁꯨꯃꯥꯡ ꯋꯥꯏ ꯁꯤꯠ ꯅꯥꯟꯅ ꯁꯤꯠꯇꯣꯛꯂ ꯃꯇꯨꯡ ꯑꯃꯨꯛ ꯋꯥꯏ ꯇꯩꯊꯣꯛꯂꯝꯃꯤ ꯋꯥꯏ ꯇꯩꯕ ꯂꯣꯏꯕꯗ ꯏꯔꯨꯖꯅꯕ ꯄꯨꯈ꯭ꯔꯤꯗ ꯊꯣꯛꯂꯛꯄꯗ ꯙꯨꯞ ꯊꯥꯅꯕꯒꯤ ꯀꯣꯟꯁꯤꯡꯗꯨ ꯁꯦꯡꯅ ꯐꯦꯡꯗꯣꯛꯇꯨꯅ ꯊꯅꯝꯃꯤ ꯃꯗꯨ ꯂꯣꯏꯕꯒ ꯏꯔꯨ ꯁꯦꯡꯅ ꯑꯃꯨꯛ ꯂꯨꯖꯊꯣꯛꯂꯝꯃꯤ ꯈꯥꯕ ꯃꯥꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯃꯃꯥꯅ ꯁꯨꯃꯥꯡꯗ ꯀꯣꯡꯀꯥꯡ ꯇꯧꯗꯨꯅ ꯏꯁꯧ ꯂꯥꯡꯂꯤꯕꯗꯨ ꯇꯥꯔꯛꯏ ꯑꯩꯁꯤꯕꯨ ꯃꯃꯥꯡ ꯃꯄꯣꯛꯇ ꯀꯔꯤ ꯄꯥꯞ ꯂꯪꯖꯔꯨꯔꯕꯅꯣ ꯈꯪꯗꯦ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯗ ꯏꯆꯥ ꯁꯨꯅꯤꯡꯗꯕ ꯖ꯭ꯋꯥꯔ ꯁꯦꯟ ꯃꯥꯡꯕ ꯀꯣꯛꯆꯥꯎ ꯑꯃꯒ ꯏꯃꯧ ꯅꯨꯄꯤ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯛꯇ ꯂꯩꯅꯤꯡꯗꯕꯤ ꯂꯝꯂꯩꯕ ꯑꯃꯒ ꯍꯦꯛ ꯊꯦꯡꯅꯍꯟꯕꯤ ꯈꯥꯕ ꯃꯅꯥꯀꯣꯡꯗ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨ ꯊꯤꯡꯖꯤꯜꯂꯒ ꯇꯥꯅꯤꯡꯗꯕꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯑꯁꯤꯒꯤ ꯋꯥꯍꯩꯁꯤꯗꯤ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤ ꯑꯅꯤꯗꯨ ꯑꯃꯨꯛ ꯂꯧꯊꯣꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯧꯗꯣꯔꯛꯏ ꯁꯅꯥꯇꯣꯝꯕꯤ ꯍꯧꯒꯠꯄꯅꯤ ꯅꯪꯕꯣ ꯏꯃꯥꯁꯤ ꯁꯨꯃꯥꯡꯗ ꯄꯨꯔꯧ ꯁꯣꯜꯂꯒ ꯂꯩꯔꯤꯅꯤ ꯅꯪꯕꯣ ꯁꯅꯥꯇꯣꯝꯕꯤ ꯇꯥꯗꯦ ꯃꯥꯒꯤ ꯅꯨꯄꯥꯅ ꯀꯧꯔꯤꯕꯗꯨ ꯁꯅꯥꯇꯣꯝꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯃꯥꯗꯤ ꯃꯌꯥꯒꯗꯨ ꯇꯥꯔꯒ ꯃꯇꯤꯟ ꯑꯣꯔꯣꯔꯣ ꯇꯥꯕ ꯃꯈꯩ ꯇꯨꯝꯂꯤ ꯃꯃꯪꯗ ꯀꯔꯤ ꯃꯪꯕꯅꯣ ꯈꯪꯗꯦ ꯇꯩꯕꯪ ꯐꯥꯎꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯅꯣꯛꯇꯅ ꯈꯨꯄꯥꯛꯅ ꯁꯦꯠꯀ ꯊꯥꯔꯛꯏ ꯈꯥꯕ ꯁꯥꯎꯅ ꯅꯥꯏ ꯀꯩꯅꯣ ꯅꯨꯄꯤ ꯁꯅꯥꯇꯣꯝꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯀꯩꯅꯣ ꯅꯨꯄꯥ ꯇꯞꯅ ꯉꯥꯡꯕ ꯌꯥꯗ꯭ꯔꯣ ꯋꯥꯗꯨꯕꯣ ꯇꯨꯝꯃꯒ ꯂꯣꯏ ꯊꯨꯒꯥꯏꯔꯦ ꯍꯥꯏꯋꯥꯅꯤ ꯇꯨꯝꯕ ꯊꯨꯒꯥꯏꯕꯒ ꯂꯥꯏꯔꯤ ꯏꯃꯥꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯗꯅ ꯁꯨꯃꯥꯡ ꯇꯧꯔꯤꯁꯦ ꯅꯪꯕꯨ ꯅꯅꯥꯗꯨ ꯇꯥꯗ꯭ꯔꯣ ꯇꯥꯗꯦ ꯌꯦꯃꯠꯇ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯉꯩꯗꯕꯨ ꯀꯃꯥꯏꯅ ꯇꯥꯗꯣꯏꯅꯣ ꯇꯧꯖꯁꯅꯤ ꯀꯩꯅꯣ ꯈꯔ ꯂꯩꯔꯗꯤ ꯁꯤꯈ꯭ꯔꯅꯤ ꯍꯤꯡꯂꯤꯉꯩꯗ ꯈꯔꯁꯨ ꯇꯧꯖꯁꯅꯨ ꯅꯨꯄꯤ ꯅꯪ ꯀꯔꯥ ꯑꯃꯗꯤ ꯍꯦꯟꯃꯜꯂꯤꯀꯣ ꯊꯪꯅꯕ ꯏꯇꯩꯃꯒꯤ ꯑꯐꯕ ꯌꯨꯝ ꯀꯣꯏꯕꯒꯤ ꯃꯇꯧꯁꯨ ꯈꯔ ꯇꯝꯃꯨ ꯀꯩꯗꯧꯒꯦ ꯅꯪꯒꯤ ꯇꯥ ꯊꯥꯅꯤꯜꯗꯧꯅ ꯐꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯐꯕ꯭ꯔꯕ ꯑꯩꯗꯤ ꯅꯨꯄꯥꯅꯤꯗꯅ ꯅꯨꯄꯥꯗꯤ ꯏꯃꯨꯡ ꯀꯣꯏꯕ ꯌꯥꯗ꯭ꯔꯣ ꯍꯥꯏꯁꯦ ꯁꯨꯡꯉꯥꯡꯗ ꯂꯩꯌꯦ ꯀꯣ ꯍꯧꯒꯠꯈ꯭ꯔꯣ ꯆꯨꯝꯈ꯭ꯔꯦꯗꯀꯣ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯍꯥꯏꯕꯤꯔꯝꯕꯗꯣ ꯃꯧ ꯑꯅꯤ ꯌꯨꯝ ꯊꯪꯅ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯕꯅꯤ ꯍꯥꯏꯕꯗꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯍꯧꯒꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯅꯥꯇꯣꯝꯕꯤꯗꯨ ꯏꯔꯨ ꯂꯨꯖꯔꯨꯕꯒꯤ ꯃꯁꯝꯒꯗꯨ ꯏꯆꯣꯠ ꯆꯣꯠꯂꯗꯨꯅ ꯀꯣꯟꯊꯣꯡꯂꯣꯝꯗ ꯊꯣꯛꯂꯛꯏ ꯐꯖꯕꯤ ꯃꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯀꯗꯥꯏꯗꯅꯣ ꯑꯃꯨꯛ ꯁꯅꯥꯇꯣꯝꯕꯤ ꯑꯌꯨꯛꯁꯤꯗ ꯏꯃꯥ ꯑꯁ꯭ꯋꯥꯏ ꯐꯥꯎꯗ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯀꯩꯗꯧꯕ ꯆꯠꯇꯣꯏꯅꯣ ꯀꯣꯊꯥꯅ ꯌꯥꯝ ꯍꯪꯉꯤꯁꯦ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯃꯁꯦ ꯀꯩꯊꯦꯜ ꯐꯥꯎꯗ ꯏꯟꯁꯥꯡ ꯂꯩꯔꯨꯒꯦ ꯏꯃꯥ ꯆꯥꯛꯁꯪꯗꯤ ꯆꯪꯉꯝꯃꯕ ꯅꯪꯅ ꯏꯟꯁꯥꯡ ꯂꯩꯕ ꯆꯠꯇꯣꯏꯗꯣ ꯉꯔꯥꯡ ꯂꯩꯍꯧꯗꯕꯅꯤꯅ ꯆꯪꯉꯝꯗꯦ ꯏꯃꯥ ꯑꯗꯨꯗꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯨ ꯆꯠ ꯍꯣꯏ ꯍꯦ ꯉꯥꯏꯈꯣ
이루디 루자라브라 낭보 이루버기 나트로 삼시 솔리시마 우드로 미투보 낭드레 떠로 레이브라 까이노 캉딤 하이 낭디 얌 떠우다이네 딴만다나 나 삼과 이싱손 할라가 사디 이루자다비도 사나톰비 마넴나 nganglibadu tasinadabi saksangda prabab sangkhiram tasengna makisu sanatombi mana ngasi iruzakiba khuluza sisu manemna hojikta haikhiba makok iruzabadu sanatombi saksangi thongba du dagi septharaga saksang manung adu yenglai ure insang mayam ma leiribadu madu ubda mangak samdu amuk hanagum leiraga haiba to sakrab inimdu ko aina do chalaga leiru yabasibu mana chalaga mu leiri malen tawrise phazabi masu Mamona asuma tongmandabadagi singnaduna walangkok lairibaduda itumpi phawdra haiduna yengba lakpani phawramdabaduda lakpada mamona hojik tawkhribukumba loina uhorabani maduda sawningladuna akhwangmetuna sawni yengdu leibaga sanatombi mamai leithorakpaga maba sanaraduna khangpre khangi sanatombi khangi kainu ima khangni huralabanina nate nang chakhum changbra ha sangdi 통과되기 셉타르가 잉세버니 양 낭어 밤새버두다 이님도 낭르버 탐하닝드잖아 아두디 라우 이루자르라 아스 아이 좀 일어나니 이루자니 이게 이마 하이 일어나니 루버키야르 hꯧ직시야 웅게 다르게 하 아시아이도나 파자비 마멍누 비기 쿠당 파이두나 징두나 뿌락라가 통가라두다 좀 라우니 인타키 칸브라 이루르자버 얌 딸라디야 아시아이람두나 사트리 파자비 Sanatombi madi sauning mana loirami masado aduna nongmadi manemda laman khungge haiduna singlaga leikirami nungthilgi matamni laisa manem saubi ga loinana mapamna satluraga halaklami halakpagi lambida saubi kongkwa saninge haiduna kongkwa yonbi maung nahadugi manakta sanglei chaubina laire kongkwa mana apakpa matanya phasana hauna hidak managa do hapaga semause indongi hoi indon Lairik, Lais dari yang lega ngang bahuri kong kwadu siam na Indon, kadai sa lui nui moga. Saubi nok tu na kumlei. Imogi mapam na sa lubani lairik. Kuire, imong na mapam sa taba. Mana, Indon sida hek. Yung nagpadagi niya, namit dagi ngarang pau di hek chate. Mana su sat ki haidaba. Aduda, Indon na nungay traduna nga sidi pubiru re. Unare, lekagi mani mandon sagagi miyoy pumnama. Aduga indona no ina karigya haima nungsi drosibu lairi nuyai khoisu mawa nobi oiraglibadudi adugina tidaindon mathanta salhalasu yai haibanida lairi imawna mangda tharaga mapamda pubi haibasisu yamna nungsiba amaninya pakna phangnaba nate oh indongi sidi maya mangda lenaba tarine khodudia hera adusi henmandrani lairi haimandro kadai kongkwado piro sakragi sida leire ko sildi hoi indon ado laizadi kongkwa sadro magi so masemaki handa mukti laizana oina tapna khumlei ichia aidi kongkwa saba haitida aduna saningdi haiba sidi ama saraga dum haina zakra dawni laiza ai saning mapokti dechi zawbina saroi imodi saluki ge leire hoi indon khangdana dubudia nani na mong nungsina zarido thugai ba hauji leirik aina asumna mabukningda singduna leikirami leirik sawi sana mamongda hairami magi laisa mina imi mong nungsina dana bahaidana sauna na bapana hairabasu nang lawba yade ko afaba sadana isilakadoribani mayamama ini mauna motinana nungsina leibasi ubada hoima namong lawrida mina fana isilaklaso aiga yumamata leiminariba aigi puroibagi imana mamuaibu phatanaba kariba sindoino aibu phananabada takpi tambiriba imada aina phatana khandausu leitideima aduni aigi maudi asumna mani mamau anina lambida sum lakpada leikaigi miyai salabi mawaman hairei isi saubiya noina ni namau anigi nusinaba kunungsi ase isina imauda takpi tambiriba imaunasu ichena haibada lauri mayamse asi ubadai khoidi kalaksaida ibisa nangsu namau phangakanda isigumna takpi tambiyo madu kana khanglakani masigi nungsinaba mayamase isiya isigi sidi aibu tasengna singnaba mansilaego I kari tori ibisa laisana
Ima, Indomsagi, Masano Pasi Yaudana. Hoine he, I di kautok luribaninya, Nyatang asida. Bisa, nang sawa yadi ko isida. Ibisa masu, karisu kantan haire, karisu kandida dogi di isya. Adu di isya, aisu, kaitel masa pauda yaurukige. Hoi, yaururu. Numit karani haukrama tungni. Sanatombi, karam tauna, tangnabagi mani mumu anisi, saunahan sige, kanahan sige kana lakpada. Kung kwa yonbi, lariki manak yaruki bakang hauti. Larik, Sanatombi ubada harauna. Sanatombi, nani kay dore, nahan kay, ay daga kung kwa sa balaktrabadi. Inama, kisyo dida, nahan kay di ay do, awang lumdo ini sa luba. Larik, mirak narak haifit yenglaga. O, ado ngay ko ni Sanatombi. Nugi yung tangnabagi, mani mumu ani dubu, kamdaw basa no, makoy ani do, ay din mit utok na nakri. Sanatombi masu, hanaga karyaning na laybaga, larik na mahawdorok pa duda, mamit mo manawo, akut masataw doon na hayray. Inama, nanate ko, mit nari siya, ay suli. Ay ko'y inipok na niya. Magada ni, tsangdam na dana, ay ngunda ngangisi. Ato na niya, ay sumoy siya, sungaya di. Kamayin tawraga, mo'y gimani mo ani do, saunahan sige hay doon na kaliba ni ay. Laikay gi minasu, yam singta na ba ni, mo'y gimani mo ani do. Sumay nagahay na yun nama. Ay sinalamlay mani, nungan baga laikay da ko'y daw tawi, laikay da lalay. Lai zay binupido na, yung lay mani. Asuk ko'y naluhong nagpasya, laikay da nuunat sa tikay nagahay na yun. Lairik, tumi na kaling mabukning da. Sidi, saray da na tanza siya. Ato di, ay nga sige tanza siya, manghalaroy ki. Ay aray, patalayawa siya, kamsing kraki. Sanatombi, pangbisit. Asya hay na pabasado na among hayrai, larik na Sanatombi da. Yengoy, Sanatombi, adugong na patram mo yung singado din niya, kananda da ba ni? Inama, kamay na kanandoy no, ang tataglo. Larik, mina taki ni matagong, Sanatombi himanagong mayada sang sindo na manahaning liba, patrabawa kayado, hay kirambi. Sanatombi, apang bimadi, larik na harak libo taraga. Pay, kaknida na, nuwi ginanina mong aning asidya. Somda Pazabi, Mangolda Subameto na Pamni. Saubi, Sumangda Parada Pauriba, Oro Akangba, Marum Marang Singsu. Lausin matolagpada, Mata Pazabina, Mata Sana Naibado Ubada, Managda Sang Selecto na Hanglay. Ita Pazabia, Kaidora Baginang Bo, Wakal Yam no Aitan Lady Basibo. Pazabi, Subamet na Met na Kumlay. Ita, Ayi Mungsia, Imong Oitre. Hausikti, Imong Lakpadagi. Isa no pa pangi, Hapu siyan ba daw na hayba ngang matada kay magitok pa madoom lay. Imong pangi, manem ay natakli ba mayam siya noong talaw di. Ay na mabo, mawa maoy na ba? Sat ka da ba sa daraw takpira ba so? Mana niya sulaw-ulaw di. Tabak ang matawra ba so naat po dati. Si Dabo, karamba mamana nung hay ganiya. Ita, kariso kaluno siya. Noong madisoy ta na makoy so, bakal tazaraksan ni. Mama mapahay ba mintodo, panglaklaba kanda. Ita, ay bu, matamdo pawa hingkidara niya. Karigi hinda ni ita, makoy na wakal tarak po numit da. Ita bu, kaya matik mong sinak ka ni Kangra. Ita, Sanatombi, mamit kuzilaga, saw na makwang mitlaga, makudumbi do tilaga hayri. Hey, hanubi, karigi na nang na ay hinim sida. Imong kaya namin siliba do, ha? Nang nasamdo kudang yalaga haydalura ha? Sawi madi ingangagli, Sanatombi iwado da, pazabi na sayri. Hey, karino, nang nanganglibudo bo, ha? Namasi, kanyo nang nanganglibudo. Maboy hi imaro. Ima natana, ima sabi na kan. Mana maram oy na nasi, ima na ibunong si Drisi. Hay ma, karino ni Sanatombi nang nahari buwato bo ha? Ima, masigi hanubisina, imada, makoy imani mo nung sinaba sabi ki warido. Imada hayzit, tamsin badagi na dro. Nasi ima na ingonda, nabi kudingi, ngangli sa klimayam do. Karino ni Sanatombi nang nahari budo bo ha? Nangi wakaldo onare ko imana nangonda ngangliba sige niya nangbo yung amagi mo oy na imong ko'y bahay na ba adong ngang sakpan niya masigi damat mi paglaga ngang ganun ni nangbo ima nang nakhangoy ay niya masigi doy na kang ngalaaban ni akang mamina niya doy na si tanay durak laban ni ko sabi madi mamit manadong tagatli Sanatombi iwaduda aduna tap na hayre Sanatombi imadi Nangi na ima ay gina itasida karisu haizin tamsin din he. Yare kang hanubi nang utjara ka na swayda. Ay niya, doy na kang masak ni ko. Pazabi na. Kari kang iba. Iruzaraga sa kumsang ni pao ba kang daman nang na. Adumay na kati hari ka no da ima. Ataywa aray ba ni.
ꯃꯤꯅ ꯀꯔꯤ ꯋꯥ ꯍꯥꯏꯔꯛꯏ ꯍꯥꯏꯕꯅꯣ ꯍꯥ ꯍꯥꯏꯔꯧꯗꯅ ꯑꯃꯨꯛꯇ ꯃꯌꯦꯛ ꯁꯦꯡꯅ ꯀꯣꯡ ꯀ꯭ꯋꯥ ꯌꯣꯟꯕꯤ ꯏꯅꯝꯃ ꯂꯥꯏꯔꯤꯛꯅ ꯍꯥꯏꯔꯛꯏꯅꯤ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯃꯁꯤꯅ ꯏꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯅꯕ ꯋꯥ ꯃꯌꯥꯝ ꯍꯩꯖꯤꯟ ꯇꯝꯁꯤꯜꯂꯦ ꯍꯥꯏꯗꯅ ꯃꯤꯅ ꯃꯈꯣꯏꯕꯨ ꯀꯜꯂꯛꯅꯕꯅꯦ ꯍꯥꯏꯗꯅꯁꯨ ꯃꯅꯤ ꯃꯃꯧ ꯑꯅꯤꯁꯦ ꯅꯨꯡꯁꯤꯅꯕ ꯁꯥꯔꯤꯅꯦ ꯍꯥꯏꯔꯤꯅꯤ ꯃꯣꯏꯗꯤ ꯀꯨꯏꯅ ꯂꯩꯔꯛꯂꯕꯅꯤꯅ ꯂꯣꯏꯅ ꯈꯪꯉꯤꯅ ꯍꯥꯏꯔꯛꯏꯅꯤ ꯏꯅꯝꯃꯅ ꯐꯖꯕꯤ ꯃꯃꯧꯒꯤ ꯋꯥꯗꯨꯗ ꯃꯇꯥ ꯆꯥꯎꯕꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯁꯨ ꯐꯥꯎꯔꯝꯃꯤ ꯑꯗꯨꯅ ꯃꯃꯧꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯔꯛꯏ ꯃꯗꯨꯒꯤ ꯀꯣꯡ ꯀ꯭ꯋꯥ ꯌꯣꯟꯕꯤ ꯑꯐꯥꯎꯕꯤ ꯂꯥꯏꯔꯤꯛ ꯑꯗꯨꯅ ꯍꯥꯏꯕ ꯋꯥꯕꯨ ꯅꯪꯅ ꯊꯥꯖꯔꯒ ꯂꯥꯛꯏꯅꯤꯅꯦ ꯍꯥ ꯂꯥꯛꯏꯅꯦꯕ ꯃꯁꯤꯒꯤ ꯑꯁꯨꯛ ꯄꯪꯕ ꯃꯧꯁꯤꯗꯤ ꯋꯥꯈꯜ ꯅꯝꯐꯨꯗ ꯍꯦꯛ ꯇꯥꯍꯟꯕ ꯁꯨꯃꯥꯏꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯕꯤ ꯃꯃꯧ ꯁꯅꯥꯇꯣꯝꯕꯤꯕꯨ ꯐꯖꯅ ꯐꯨꯊꯔꯝꯃꯤ ꯁꯅꯥꯇꯣꯝꯕꯤ ꯑꯣ ꯈꯣꯡꯈꯣꯏ ꯀꯞꯂꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯀꯧꯔꯛꯏ ꯅꯨꯄꯥ ꯊꯣꯛꯂꯛꯎ ꯂꯥꯛꯑꯣ ꯏꯃꯨꯡꯗꯨꯗ ꯁꯨꯝ ꯁꯨꯔꯨ ꯂꯩꯁꯤꯜꯂꯒ ꯂꯩꯕꯕꯨ ꯀꯩ ꯊꯤꯔꯤꯅꯣ ꯏꯃꯥꯅ ꯑꯩ ꯐꯨꯔꯒ ꯍꯥ ꯇꯧꯔꯦ ꯂꯥꯛꯑꯣ ꯃꯤꯅ ꯑꯁꯦꯡꯕ ꯍꯥꯏꯔꯛꯄꯗꯣ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯩꯁꯨ ꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦꯕ ꯀꯥꯏ ꯌꯥꯝ ꯀꯥꯏ ꯏꯆꯥꯎ ꯍꯦꯛ ꯆꯥꯎꯔꯒ ꯄꯥꯛꯂꯕꯗꯤ ꯌꯥꯝ ꯆꯔꯛꯈꯤꯅꯤ ꯁꯤꯗꯒꯤ ꯍꯦꯟꯕ ꯃꯌꯥꯝ ꯑꯃ ꯅꯣꯡꯉꯥꯟꯕꯒ ꯂꯩꯀꯥꯏ ꯀꯣꯏꯅꯤ ꯈꯪꯕꯤ ꯂꯝꯂꯩꯃ ꯉꯁꯤꯗꯤ ꯐꯨꯊꯔꯦꯗꯅ ꯑꯩꯅ ꯂꯩꯀꯥꯏ ꯉꯁꯤꯗꯤ ꯐꯨꯊꯔꯦ ꯂꯥꯎꯗꯨꯅ ꯐꯨꯏ ꯐꯖꯕꯤ ꯃꯃꯧꯕꯨ ꯐꯖꯕꯤꯅ ꯂꯥꯎꯕ ꯇꯥꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯛꯅꯔꯛꯇꯨꯅ ꯄꯔꯤꯡꯗ ꯁꯦꯝꯕ꯭ꯔꯥꯡ ꯇꯣꯡꯕꯒꯨꯝ ꯇꯣꯡꯂꯒ ꯌꯦꯡꯉꯤ ꯃꯅꯦꯝꯅ ꯃꯃꯧ ꯐꯨꯕꯗꯨ ꯈꯥꯕꯁꯨ ꯉꯁꯥꯏ ꯃꯈꯩ ꯃꯀꯣꯛ ꯃꯔꯨ ꯏꯐꯥ ꯐꯥꯈꯩ ꯃꯅꯤꯡꯒꯤ ꯎꯔꯨꯝꯗ ꯐꯝꯂꯝꯕꯗꯨ ꯃꯃꯥꯅ ꯂꯥꯎꯕꯗꯨꯗ ꯃꯥꯁꯨ ꯃꯅꯤꯡ ꯊꯣꯡꯒ ꯂꯣꯜꯂꯝꯗꯕꯤ ꯆꯦꯟꯊꯣꯔꯛꯏ ꯐꯖꯕꯤ ꯃꯆꯥꯅꯨꯄꯥ ꯆꯦꯟꯊꯣꯔꯛꯄꯗꯨꯗ ꯉꯁꯤꯗꯤ ꯅꯥ ꯑꯃꯈꯛ ꯋꯥꯔꯛꯎ ꯇꯝꯗ꯭ꯔ ꯃꯥꯜꯂꯤ ꯆꯨꯔꯥ ꯑꯣꯏꯅ ꯋꯥꯔꯛꯎ ꯇꯝꯂꯝꯃꯤ ꯐꯔꯦ ꯃꯆꯤꯠ ꯋꯥꯔꯛꯅꯗꯅꯕ ꯄꯨꯂꯞ ꯍꯦꯛꯇ ꯋꯥꯔꯛꯍꯧꯒꯦ ꯂꯥꯎ ꯅꯪꯁꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯃꯧꯕꯨ ꯐꯖꯅ ꯐꯨꯊꯔꯝꯃꯤ ꯐꯖꯕꯤꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯃꯈꯨꯠ ꯍꯟꯗꯦ ꯆꯥꯎꯕꯤ ꯃꯥꯅ ꯈꯥꯝꯗꯣꯛꯄꯗ ꯌꯥꯔꯛꯇꯕꯗꯒꯤ ꯃꯃꯧꯕꯨ ꯀꯧꯏ ꯂꯥꯏꯖꯥ ꯅꯃꯥꯁꯦ ꯑꯃꯨꯛꯇ ꯈꯥꯝꯁꯤ ꯂꯥꯎꯅꯤ ꯅꯪꯕꯣ ꯂꯥꯏꯖꯥ ꯃꯥꯁꯨ ꯏꯃꯨꯡ ꯂꯣꯏꯁꯤꯜꯂꯝꯕꯗꯨ ꯃꯅꯦꯝꯅ ꯃꯥꯕꯨ ꯀꯧꯕ ꯇꯥꯕꯗ ꯆꯦꯜꯂꯛꯂꯒ ꯈꯥꯝꯗꯣꯔꯛꯏ ꯏꯃꯥ ꯁꯤ ꯇꯣ ꯌꯥꯔꯤꯕꯁꯤ ꯌꯨꯝꯊꯪꯅꯕꯒꯤ ꯃꯤ ꯃꯌꯥꯝꯁꯦ ꯀꯨꯝꯍꯩꯗꯧꯅ ꯂꯣꯏꯅ ꯌꯦꯡꯅꯔꯦ ꯏꯃꯥ ꯏꯅꯥꯎ ꯁꯅꯥꯇꯣꯝꯕꯤꯒ ꯈꯥꯕꯒꯁꯨ ꯋꯥꯈꯜ ꯇꯥꯖꯔꯁꯤꯅꯤ ꯏꯃꯥ ꯈꯥꯕꯗꯤ ꯂꯥꯏꯖꯅ ꯈꯥꯝꯂꯛꯄꯗꯒꯤ ꯇꯥꯟꯖꯥ ꯂꯧꯔꯒ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ ꯀꯣꯟꯊꯣꯡꯂꯣꯝꯗ ꯐꯖꯕꯤꯅ ꯈꯨꯝ ꯅꯆꯤꯡꯗ ꯈꯨꯝꯃꯣ ꯅꯪ ꯌꯨꯝꯂꯩꯃ ꯑꯣꯏꯒꯦ ꯍꯥꯏꯕ꯭ꯔꯥ ꯂꯝꯂꯩꯃ ꯑꯣꯏꯒꯦ ꯍꯥꯏꯕ꯭ꯔꯥ ꯁꯅꯥꯇꯣꯝꯕꯤ ꯅꯪꯒꯟꯗꯨ ꯅꯥꯜꯂꯒ ꯀꯞꯂꯗꯨꯅ ꯍꯣꯏ ꯏꯅꯦꯝ ꯐꯠꯇꯕꯤ ꯑꯩꯗꯤ ꯉꯁꯤꯗꯒꯤ ꯌꯨꯝꯂꯩꯃ ꯑꯣꯏꯔꯒꯦ ꯂꯝꯂꯩꯃ ꯑꯣꯏꯔꯔꯣꯏꯒꯦ ꯑꯩꯒꯤ ꯃꯅꯤ ꯃꯃꯧ ꯅꯨꯡꯁꯤꯅꯕꯁꯦ ꯊꯨꯒꯥꯏꯒꯦ ꯈꯜꯂꯨꯕ ꯑꯩꯁꯤꯕꯨ ꯃꯇꯧ ꯃꯥꯟꯗꯅ ꯏꯅꯦꯝꯅ ꯐꯨꯕꯗ ꯅꯝꯗꯅ ꯋꯥꯈꯜ ꯇꯥꯔꯦ ꯍꯥꯏꯕꯅꯤꯗ ꯁꯅꯥꯇꯣꯝꯕꯤ ꯆꯥꯎꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯏꯃꯥ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯏꯃꯥꯗ ꯑꯩꯅ ꯉꯥꯡꯉꯣꯏ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯉꯥꯡꯈ꯭ꯔꯦ ꯏꯃꯥ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯦꯗ ꯁꯅꯥꯇꯣꯝꯕꯤ ꯏꯃꯥꯗꯤ ꯏꯆꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ ꯁꯅꯥꯇꯣꯝꯕꯤ ꯀꯞꯂꯝꯕꯗꯒꯤ ꯑꯁꯥꯎꯕ ꯁꯛꯐꯝꯗ ꯁꯠ ꯑꯣꯜꯂꯒ ꯈꯪꯅꯤꯗꯅ ꯃꯗꯨꯒꯤ ꯀꯣꯡꯀꯥ ꯌꯣꯟꯕꯤ ꯂꯥꯏꯔꯤꯛꯇꯣ ꯂꯨꯈꯝꯗ ꯊꯥꯕꯗ ꯃꯃꯤꯠꯇꯣ ꯆꯣꯡꯊꯣꯛꯍꯟꯒꯦꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯡꯅ ꯆꯦꯟꯈꯤꯔꯝꯃꯤ ꯁꯅꯥꯇꯣꯝꯕꯤ ꯄꯔꯤꯡꯗ ꯁꯦꯝꯕ꯭ꯔꯥꯡ ꯇꯣꯡꯕꯒꯨꯝ ꯂꯦꯞꯂꯒ ꯌꯦꯡꯂꯝꯕ ꯃꯌꯥꯝꯗꯨ ꯁꯅꯥꯇꯣꯝꯕꯤꯅ ꯀꯟꯅ ꯆꯦꯟꯈꯤꯕꯗꯨꯗ ꯃꯈꯣꯏꯁꯨ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯇꯨꯡꯗ ꯏꯟꯅꯗꯨꯅ ꯆꯦꯜꯂꯛꯏ ꯂꯥꯏꯔꯤꯛꯀ ꯃꯥꯒ ꯐꯨꯅꯕꯗꯨ ꯑꯃꯨꯛ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯔꯤꯛ ꯁꯅꯥꯇꯣꯝꯕꯤꯅ ꯀꯟꯅ ꯆꯦꯜꯂꯛꯄꯗ ꯎꯕꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ ꯁꯅꯥꯇꯣꯝꯕꯤ ꯄ꯭ꯔꯕꯞ ꯆꯦꯟꯁꯤꯜꯂꯛꯂꯒ ꯂꯥꯏꯔꯤꯛꯀꯤ ꯃꯈꯖꯥꯏꯗꯨꯗ ꯑꯣꯟꯗꯨꯅ ꯈꯨꯕꯥꯛꯅ ꯃꯁꯤꯡ ꯈꯪꯗ ꯊꯥꯖꯤꯜꯂꯝꯃꯤ ꯈꯪꯕ꯭ꯔꯥ ꯅꯪ ꯂꯥꯏꯔꯤꯛ ꯃꯈꯖꯥꯏꯗꯨ ꯅꯥꯜꯂꯒ ꯁꯥꯎꯅ ꯁꯅꯥꯇꯣꯝꯕꯤ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯍꯥ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯍꯥ ꯏꯅꯝꯃ ꯅꯪꯅ ꯁꯥꯎꯐꯝ ꯊꯣꯛꯇꯦ ꯑꯩꯉꯣꯟꯗ ꯈꯪꯉꯕ ꯑꯩꯅ ꯏꯅꯝꯃꯗ ꯈꯨꯄꯥꯛꯅ ꯊꯥꯔꯤꯁꯦ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤꯀꯣ ꯁꯤꯗꯒꯤ ꯍꯦꯟꯕ ꯈꯨꯐꯨ ꯑꯊꯤꯕ ꯃꯌꯥꯝ ꯂꯩꯕ ꯆꯠꯅꯤ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯋꯥ ꯃꯌꯥꯝ ꯍꯥꯏꯖꯤꯜꯂꯤꯗꯣ ꯑꯗꯨꯗꯤ ꯅꯪꯒꯤ ꯃꯤꯆꯪ ꯆꯪꯂꯒ ꯃꯅꯤ ꯃꯃꯧꯅ ꯈꯠꯅꯕꯗꯣ ꯑꯩꯁꯨ ꯌꯦꯡꯅꯤꯡꯗꯅ ꯏꯟꯁꯤꯟꯕꯅꯤ ꯀꯩꯅꯣ ꯁꯅꯥꯇꯣꯝꯕꯤ ꯑꯃꯨꯛꯀ ꯀꯟꯅ ꯈꯨꯄꯥꯛꯅ ꯁꯦꯠ ꯊꯥꯖꯤꯜꯂꯒ ꯏꯟꯁꯤꯟꯒꯦ ꯈꯜꯂꯗꯤ ꯅꯍꯥꯟꯅ ꯏꯟꯁꯤꯜꯂꯛꯄ ꯀꯩꯗꯧꯒꯦ ꯍꯥ ꯅꯍꯥꯟꯅ ꯏꯅꯝꯃꯅ ꯑꯩꯉꯣꯟꯗ ꯏꯟꯁꯤꯜꯂꯗꯤ ꯑꯩꯁꯤ ꯅꯍꯥꯟꯅ ꯋꯥꯈꯜ ꯇꯥꯔꯅꯤ ꯂꯝꯂꯩꯃꯗꯒꯤ ꯌꯨꯝꯂꯩꯃ ꯑꯣꯜꯂꯅꯦꯕ ꯂꯥꯏꯔꯤꯛ ꯃꯈꯖꯥꯏꯗꯨ ꯅꯥꯜꯂꯒ ꯉꯛꯅ